Mayambu Dinesor Alangbamna Emerging Bible Prophecy Ministry Manipurgi Maikaidagi Taramna Pongdoksari Ngasi Aikoina Laukata Sagadruba topic asidi Christana Aikoida leibiba Amasung Aikoina Christa da leiba Haiba asigi maramda nainagani asigumba missing asina pap toude haibase aikoina Bible legi aikoina munna aikoina yengminaba mathau tai aikoi ahanbada ishorda prasna tausi haijaminasi mongondagi bor thawai asengba duni jase sargada leiba ingam ngamba ipa ishor na kwaine leitena thagasare maramdi nahangna amatanga rabna chanupa prabhu jesu christabu aikoi gidama cross usin ohenduna aikoina phanggadaba papi dandi khudimak prabhu jesu christa masamna pubiduna aikoi gidama mahangna sibiki amasung mahangna sibiduna homni subada hingkatuna huji chu aikoi gidama ipa nahaki yet thangba nakanda leptuna aikoi gidama haijabiri ipa isho asumna mahangna pibiba thaujangi mapana aikoina arang khubum ase phangba ngamleibani ipa aduna aikoina huji aikoina Christa da leiba amasung Christana aikoida leibiba haiba asigi maramdani ainagadawri asugumna tawba asina ipa aikoina arangkubum ado phangba ngamgani haiba sida naina jagadabani papsulma idi amna phakidabani ipa aingonda karishu akhangba leite pa ai karishu haija singjaba nate adubu nahaki asumba aina Bible dagi paabdagi naina jaba ado isinnaw sing asida ipa Christian oibasing Christian oidabasing aduga aigi YouTube channel asuk tapi kudingmadi ipa sandok jagadabani masida nahana bor pinabiu aigi silai shokpiu tahakrib kudingmaki thamoidasu nahangna Bible gi asumba asina makoigi thamoida marata aduna makoibusu amambada lerebsu nahaki mangangi lambi aduda purakpa ngamhanbiu Prabhu Jesu Christa gi minda khurumjari Amen. Hauji isnaw sing aikoi Manipurda ishorgi opau sandoliba mioi kayana aikoina asumna haiba thangnai maramdi aikoina pap haibase aikoina to adum tawduna leigini aduga aikoina Christa da thajaragadi aikoina pap tawragasu aikoi sargata chatkani haiba asigumba aranba kyamarum sandoe adubu aikoina yengsi ishogi lo ase aikoina kaidawnda ngakpa ngamoi haina su kanaguma misingna hai aduna maram oiduna Prabhu Jesu Christa gi thaujan ase darkar leibani haina asumna hai lo ngakpa ngamdabagi damak thaujan pibani haina hai adubu masina aikoibu aranba lambida kyamuk lamjingi adubu Bible na haibase masigi matungna aikoina ngasi isam samba aikoina Bible gi poktak Bible gi waising ase aikoina khaitang naina minase maroina aigi message ase John 15 gi 4 to 8 ama 4 dagina 10 phawa masigi da yengaga masigi verse ase atopa verse na kamaina explain tawbra haibado aikoina yengminasi aidi English ta pajage ai Manipuri Bible da pabsu yabne adubu Manipur Bible je karigum kanda magi artha je yam seran turan chale maduna maram oidin aidi ayamba matunda English KJV English Bible asida num pajai ikoini yengse John 15 gi 4 da ahambada asumna hai aingonda layu abide in me I in you aina nakhoida laigani as the branch cannot bear fruit of itself haidi masa mathantana haidi pambi amagi masa mathantana mahi yanba ngamdabugumna except it abide in the vine haidi dakra pambi aduda angur pambi aduda masa aduna leitragadi mahi yanba ngamdaba maramna no more can ye except ye abide in me nakhoina aingonda haibadi Christa da leitragadi mahi yanba ngamoi haibani masida hairibse masina hairibse karino haikandadi angur pambi amaga aikoina darkha pambi ga darkha pambi amda masa myam panba masa sing ado aikoini darkha pambi aduna Christani aikoiga sangdnaribani aduna uhayam angur pamje kraida pale habunda pambi da pande masa da pale aduna Christana magi mahi habje kraida pangin masa iba Christana iba aikoi ishamak oiraba Christian aikoida Christa gi mahi Christa gi lamsa sajaste aikoida uba phangadabani maduni haje aduna aikoina Christa da leidragadi akoi mahi yanba ngamoi habani mahi habse karino habdo aikoina makhada yengminase verse 5 tha aina drakha pambi aduni nakhoina masasini aingonda leiba
He that abide in me, aingonda leiba mahak aduna, aina mangonda leiba mahak aduna, the same bringeth for much fruit. Haidiba misak aduna mahi amna pangani. For without me ye can do nothing. Ay yaudani din akoina karish tawunga moy ham. Masina habidi aikoida Christana magi mahising Christa gi oibal lamcha sajat ase aikoida utke hai targadi aikoi keda watai haba matamda aikoina Christa da laigidamne. Aduga Christana aikoida laigidamne. Anish yamaruai. Hoje ayama mission habje Christana aikoida laibire Christana aikoigi damo cross sibikre mahana loina tawbigire akoina arang khubam phangada bai thabong makhaido mana akoina loina tawbigire akoi di chamcham Christa da thajaraga loina akoi arang khubam phange haibisineba madu nate sida habje Bible na habdi sida hai aikoina Christa da laigidabani aikoina Christa da laiba habsi karino akoi horani hujik yangminani Christana aikoida laigidamni habse masineba aikoina maroi haidiba misak achina aikoina mahai yam jangani habdi drakha pambi gi mai gi masado pambi aduda samnaraga lay pambi adudagi mkhoi mayai da sebana haina khangba akoina ahoba transparent oiba aruba akoina isingumba nutrients darka lay khuding mokto singliba masa khuding maka samnariba mkhoi gi sep haidiba ado madu hek connection lepa matamda mahi yam ngamdre masado akoina matek ama thekpa matamda akoina masado kangthare ma mahi karishu yan ngmoi aduna Christa ga akoiga lainediba mari se hek tatpa matamda haidiba hek tatpa matamda akoi mahi yan ngmoi karamba matamda haidiba mahi je tatkini habdusu akoina hojik yengminaba mathau tai aduna Christa yaudranagati akoina mahi karishu yan ngmoi Christa yaudragati akoi arang kubum karishu phangbang ngmoi habise masina piri aduje akoini yengse Christian amagi mahi Christian amada yangadaba mahi sing habise karino upambi ama horagadi upambi aduda mahi yale angur pambi tharagadi angur mahi yangani haino pambi tharagadi haino mahi yale Christian amada yangadaba mahi di karino Christian amada yangadaba mahi di Christa gi lamchat aduni Christa gi lamchat aibu karino haiba matamda akoina Galatians 5:20-23 da asumna hai masida asumna hai tayum sum thawai asembagi mahi di nungsiba harauba ingtha tapthaba longsuffering khang kanbiba gentleness chinglemba goodness afaba faith thajaba meekness nolukpa temperance aikoina chaba thakpada aduga thabok wangang sangal amcha khuding mutha phatte haiba mukhi thadok buje isani sabu khudum chanba against us there is no law asigumba tawriba mishing adudadi law laite haibani maramdi hairiba akoina mahising ase nungsiba harauba ingtha tapthaba khangba kanba nolukpa aikoina afaba thajaba punamakse aikoina laitaragadi aikoida masi leiba habse keno thawai sengbana aikoida leibiragadi haribu mahising ase laini haribu mahising asina leiba mising adudadi law darka laite makoidadi law laite habi maramdi makoi law na haibasing adu loin illi haibani masina taklipse masini aikoina maduni hariba mahise aikoina yangi haragadi aikoina zone gi hujik pakiba 4-5 asigi matungna haibigi matungdadi aikoina Christa da laigidabani Christana aikoida laigidabani adugumba matam aduda aikoina mahise yangani aduna Christana aikoida khak laiba matamda aikoi mahi yanba ngamgadabu nate aikoina su Christa da laigidabani anisi amaru oi sinapsing shogi saru aikoi saru haibse masini aduga verse 6 da mu parse John 15:6 da if a man abide not in me kanaguma mi mana ingonda laitraba he is cast forth as a branch mark che masa amagumna mala thokragani as is wither mark khuidaragani have the aikoina Christa da laitaba taragadi aikoi je kakthale dar khapambi Christa adudagi akoi kakthale connection tokre aduna connection tokramne aikoina khuidare have name and men gather them haidiba masasing adu kakthatpa masasing adu mina khomjale cast them into the fire maidalang they are burned makoi thaduye masigi haibidi aikoina Christa da laitaba karamba matamda aikoina Christa da laite haiba matamda aikoina pap tawba matamda when a man sin mi amana pap tawba matamda mahak se Christa ga mari talabani aduna mahak se koina masa amaguna mahak lang thokrani khuidagrani aduna sideda maidalang sale habdi norok ta salani habi adune norokta sakadaba missing ase kadano haiba matamda Christa da laitaba missing Christa da laitaba aidi pap toba madu aikoina hore makhagi Bible sing ase parapu matamda nainara kani isnaus aikoina Christa da laitaba mahado noror sakani nangna phana
Jesus Christ da thajai haigera thajade haigera nangna phana ai nang aina claim tawrusu aikhoina Christ da leitragadi aikhoje sire habni masi verse 7 da mu if ye abide in me nakoina engonda leirba my words abide in you sida ko Prabhu Jesus Christ nai nakoina Christian oiba nakoina engonda leiba taragadi aigi waising ado nakoida leigini hamni haidi mahangna hairambo wahi khudimang Bible gi wahi khudimang Bible gi maihuron de gina revelation power the phungdok pireba Christ gi wahising ase punam aksena Bible gi Prabhu Jesus Christ gi maram da whole Bible na New Testament Old Testament punam angna Prabhu Jesus Christ gi maram da ngang lebani hairibu wahising ado aikhoida leigini habadi kaino hairibu wahising ado aikhoina ingini habni Ye shall ask what ye will nakoina apamba do nakoina ningba do nakoina hangani it shall be done unto you masi nakoida tobigini hamni aikhoina prathna tawbudi ishona tabi debagi maramdi aikhoina Christ da laitaba aduga ishogi wahai asina aikhoigi wangang sangang lamcha sajal achibu control tawraga laitabadagi aikhoina haijaba prathna se ishona tabi dabani koina haijaba prathna tabi gi hardi masi tawbase am darka le isinawsing aduna kanagubana Christ da lehatari ishogi wahai na haiba khudimak ase aikhoina ingani aibase masida masana verse 7 da hai aduni adugumba indaba mising ado aikhoina norokta satkani habsine verse 8 herein is my father glorified haiba masida ipa thagale masida habadi aikhoina Christ da leiba Christana aikhoida leireba matamda ipa ishobu thagale karamna thagatpana haikande ipa gi lamsat ado Prabhu Jesus Christ gi lamsat ado khoi punsida uthoe aduna maram moiduna aikhoina ishobu thagale habini that ye bear much fruit karigidamang na khoi mahi yam yale so shall ye be my disciple adu eragadi na ko egi sebok oigini hamni aikhoina Christ gi sebok oibase kairamba mina Christ gi sebok oigini hamda mahi yan ba missing thawai aseng bagi mahi yam ba missing Christ gi lamcha sajal laiba missing aduna aikhoina Christ gi aseng ba sebokni ai Christian ai Prabhu Jesus Christ da thajare ai laiming laukhre hairiga aikoi punsi loiba nate aduga adugumba laiming laukhre ba mi aduna Christ gi lamcha sajadase hairiba mi adugi punsigi wangang sangalam chat poropo kudengmakta uttaba taragadi nang aise kaidoba koina sumna tangi maming tagi Christiani aikoi mahi yanba Christian nate habse verse 8 ta mu hai verse 9 de kanthoje 10 da mu pase muna tabi uchina sang aina haiba nate Bible na haibani hachi ishor gi wahai ne ko yengmina se 10 da if he keep my commandments na koina aigi ya thangsing ase ngaglabadi ye shall abide in my love nakoina aigi nungsibada laigani habni habadi Christana nakoina aigi yathangsing ase ngaktuna lairagadi Christa gi yathangsing ase akoina ngaktuna lairagadi ai Christana ikoibu nungsigani habni ikoina magi nungsibada laigani habadi akoina Christa bu nungsigani Christana ikoibu nungsigani even as I have kept my father's commandment aina ipagi yathangsing ngakiba maramna ngakibagumna henko nakoina aigi yathang agadi nakoina aigi nungsibada laigani and abide in his love aina ipagi nungsibada ipagi yathang aga aina ipagi nungsibada laiba adugumna ipana ibu nungsibagumna yathang aga laibagumna nakoina su aigi yathang asenga agadi laigini hamne Christana piramiba yathang ase karino ipagi yathang ase karino haiba matanda misina loina kautoi ipa ishona piriba yathang ase krai da no hakana 10 commandment is nausing aikhoina yathang habse 10 commandment ceremony lo thaugi eba Prabhu Jisu na aikhoigi damo laga sigine haiba yathang sing aduri cross ta loikre madu aikhoina inbagi mathau tadre festival sing makhoigi Jew sing asangba numising ngakpa aikhoina Passover ngakpa adugumba sing ado aikhoina loikre adugumba do loikre madu chakre adubu ishogi yathang tara habsidi Prabhu Jisu Krishna cross siba matamda pude masi haudichu aikhoina ingadabni haideba yathang sing ase aikhoina inba taragadi habni ko aikhoina Prabhu Jisu Krista bu nungsi habsin horen makata mu khoina phajana yengminase amu aikhoina adudi aikhoina Krista da leiba habse masi karino aikhoina Krista da leiba Kristna aikhoida leiba habse karino habse aikhoina khara yengminase 1 John 4 gi 15 da asumna hi whosoever shall confess that Jesus is the son of God God dwelleth in him he in God kanagumana Prabhu Jisu Krista je ishogi machani haina mahaki machanna haidokjaba mahaki machanna loksanjaba adugumba mahak atuda ishorna mangonda lay mahang na su ishorda lay have masina first condition ne
ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯂꯩꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯩꯕꯤꯒꯦ ꯍꯥꯏꯕꯒꯤ ꯑꯍꯥꯟꯕ ꯀꯟꯗꯤꯁꯟꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯃꯛꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯄꯨꯔꯒ ꯁꯤꯕꯤꯈꯤꯕꯁꯦ ꯅꯪ ꯑꯩꯒꯤ ꯄꯥꯞꯀꯤꯗꯃꯛ ꯃꯍꯥꯛꯅ ꯁꯤꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯄꯥꯞꯀꯤ ꯗꯟꯗꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯕꯤꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯂꯧꯁꯜꯂꯒ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯂꯧꯁꯟꯕꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕ ꯁ꯭ꯇꯦꯞꯅꯤ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯁꯣꯔꯗ ꯂꯩꯕ ꯍꯧꯔꯦ ꯃꯁꯤꯗ ꯈꯛ ꯂꯣꯏꯁꯤꯟꯕ ꯅꯠꯇꯦ ꯔꯣꯃꯟꯁ 10:9ꯗꯁꯨ ꯍꯥꯏꯖꯩ ꯅꯪꯒꯤ ꯆꯤꯟꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯄꯨ ꯏꯕꯨꯡꯉꯣ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯁꯦ ꯅꯪꯒꯤ ꯆꯤꯟꯅ ꯃꯍꯥꯛꯁꯦ ꯂꯥꯎꯊꯣꯛꯆꯕ ꯌꯥꯖꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯅꯪꯒꯤ ꯊꯃꯣꯏꯗ ꯀꯣ ꯃꯍꯥꯛꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯀꯦ ꯍꯥꯏꯅ ꯅꯪꯅ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯔꯣꯃꯟꯁ 10:9 ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯅꯦ ꯂꯧꯁꯟꯒꯗꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯁꯤꯕꯗ ꯍꯤꯡꯒꯠꯇ꯭ꯔꯕ ꯑꯩꯈꯣꯏ ꯑꯔꯥꯡ ꯈꯨꯕꯝ ꯂꯩꯇꯦ ꯃꯁꯤꯅꯤ ꯁꯤꯗ ꯑꯃꯨꯛ ꯖꯣꯟ 6:56ꯗ ꯍꯥꯏ He that eateth my flesh and drinketh my blood dwelleth in me I in him ꯀꯣ ꯀꯟꯗꯤꯁꯟ ꯑꯅꯤꯁꯨꯕꯗ ꯑꯩꯒꯤ ꯁꯗꯣꯡ ꯆꯥꯔꯤꯕ ꯑꯩꯒꯤ ꯍꯛꯆꯥꯡ ꯆꯥꯔꯤꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯏ ꯊꯛꯏꯕ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯩ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯒꯅꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯩꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯆꯥꯕ ꯇꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏ ꯊꯛꯄ ꯇꯥꯏ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯆꯥꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯖꯣꯟ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔ 6ꯁꯤꯗ 51ꯗ ꯑꯩꯈꯣꯏꯅ ꯄꯥꯔꯁꯨ ꯈꯪꯒꯅꯤ ꯃꯊꯪ ꯄꯥꯕꯤꯔꯛꯑꯣ ꯃꯇꯝ ꯂꯩꯇꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯥꯅ I am the living bread that come down from heaven ꯁꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄ ꯑꯍꯤꯡꯕ ꯇꯟ ꯑꯗꯣ ꯑꯩꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯕꯨ ꯆꯥꯕ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯗꯧꯏ ꯏꯁꯣꯔꯒꯤ ꯋꯥꯔꯗ ꯍꯥꯏꯔꯒꯁꯨ ꯃꯃꯤꯡ ꯈꯪꯅꯩ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯕꯨ ꯆꯥꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯕꯥꯏꯕꯜ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯔꯒꯀꯣ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯟꯕꯁꯦ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯍꯛꯆꯥꯡ ꯆꯥꯕ ꯀꯧꯋꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯆꯤꯟꯖꯥꯛ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯗꯥꯏꯖꯦꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯣꯏꯔꯛꯄꯒꯨꯝꯅ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯑꯁꯦ ꯑꯩꯈꯣꯏꯅ ꯆꯥꯔꯒ ꯑꯩꯈꯣꯏꯅ ꯏꯟꯕ ꯇꯥꯔꯒꯗꯤ ꯃꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨ 4:4 ꯍꯥꯏꯖꯣ ꯃꯤꯁꯤꯡꯅ ꯇꯪ ꯈꯇꯪ ꯆꯥꯔꯒ ꯍꯤꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯆꯥꯔꯒ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯃꯁꯤꯅꯤ ꯅꯝꯕꯔ 1 ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏ ꯊꯛꯄ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯃꯈꯩꯁꯦ ꯆꯥꯝꯊꯣꯛꯈꯤ ꯑꯩꯈꯣꯏꯅ Ephesians 1:7ꯗꯁꯨ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯃꯈꯩꯁꯦ ꯆꯥꯝꯊꯣꯛꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯅꯤꯡꯉꯥꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯅꯤ ꯀ꯭ꯔꯣꯁꯇ ꯊꯥꯕꯤꯈꯤꯕ ꯏ ꯑꯁꯤꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯁꯟꯖꯕꯁꯦ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯧꯁꯜꯂꯒ ꯃꯍꯥꯛꯀꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯩꯍꯧꯔꯣꯟꯗꯒꯤꯅ ꯔꯦꯚꯦꯂꯦꯁꯟ ꯐꯥꯎꯕ ꯃꯁꯤꯗ ꯐꯣꯡꯗꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯀꯧꯋꯤ ꯑꯗꯨꯒ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯂꯩꯔꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯒꯨꯝꯕ ꯃꯤ ꯑꯗꯨ ꯈꯛꯇꯅ ꯃꯍꯩ ꯌꯥꯟꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯈꯛꯇꯅ ꯁꯔꯒ ꯆꯠꯀꯅꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕ ꯃꯤ ꯑꯃꯠꯇꯅ ꯑꯩꯈꯣꯏꯅ ꯁꯔꯒ ꯆꯠꯄ ꯐꯪꯉꯣꯏ ꯅꯣꯔꯣꯛꯇ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯅꯝꯕꯔ 2 ꯑꯩꯈꯣꯏꯅ ꯀꯥꯎꯕꯗꯤ 2 Corinthians 5:17ꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏ Therefore if any man be in Christ he is a new creature kanaagumba mina Christada leiragadi haibani Christada leiragadi haibadi koina Bible je paraba Christana haibadu ilagadi leibiba taragadi he is a new creature mahak inong semba posak ama oire pot ama jiba ama oire all things are passed away ꯃꯥꯒꯤ ꯍꯧꯈꯤꯕ ꯑꯔꯤꯕ ꯃꯈꯩꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯄꯥꯞꯀꯤ ꯊꯕꯛ ꯃꯈꯩꯗꯣ ꯂꯣꯏ ꯊꯥꯗꯣꯛꯑꯦ ꯍꯥꯏꯕꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯅꯧꯅ ꯄꯣꯛꯑꯦ ꯑꯗꯨꯅ ꯃꯍꯥꯛ ꯅꯧꯅ ꯄꯣꯛꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯇꯧꯔꯝꯕ ꯄꯥꯞꯀꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯒꯤ ꯌꯨ ꯊꯛꯄ ꯁꯥ ꯆꯥꯕ ꯖꯨ ꯊꯛꯄ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯕ ꯑꯁꯤꯒꯨꯝꯕ ꯏꯁꯣꯔꯅ ꯌꯥꯗꯦ ꯍꯥꯏꯕ ꯄꯥꯞ ꯃꯈꯩꯁꯦ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ behold all things are become new ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯇꯧꯊꯣꯔꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠ ꯃꯈꯩꯗꯣ ꯏꯅꯧ ꯅꯧꯕ ꯃꯍꯥꯛ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯃꯁꯤꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯅ ꯅꯝꯕꯔ 2 ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯊꯪꯗ 1 John 2:6ꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ he that said he abideth in him ꯍꯥꯏꯗꯤ ꯑꯩꯅ ꯃꯍꯥꯛ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ought himself also so as to walk even as he walketh ꯍꯥꯏꯗꯤ ꯑꯩꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯆꯠꯈꯤꯕꯒꯨꯝꯅ
ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯅ ꯉꯥꯡꯈꯤꯕꯒꯨꯝꯅ ꯈ꯭ꯔꯤꯁꯇꯅ ꯆꯥꯕꯒꯨꯝꯅ ꯈ꯭ꯔꯤꯁꯇꯅ ꯁꯦꯠꯄꯒꯨꯝꯅ ꯈ꯭ꯔꯤꯁꯇꯅ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯎꯠꯊꯣꯛꯈꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯎꯠꯀꯗꯕꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯃꯍꯥꯛꯅ ꯆꯠꯂꯝꯕ ꯂꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯠꯇ꯭ꯔꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯗꯤ ꯈ꯭ꯔꯤꯁꯇꯅ ꯀꯃꯥꯏꯅ ꯆꯠꯈꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯦ 1 Peter 2ꯒꯤ 21, 22, 23ꯗ ꯑꯁꯨꯝꯅ ꯍꯥꯏ ꯃꯁꯤꯗ ꯍꯥꯏꯀꯣ ꯑꯩ ꯌꯥꯝ ꯄꯥꯖꯔꯔꯣꯏ ꯁꯤꯗ ꯍꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯀꯧꯊꯣꯛꯈ꯭ꯔꯕꯅꯤ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯋꯥ ꯅꯪ ꯅꯪꯕꯤꯈꯤ ꯑꯩꯈꯣꯏꯗ ꯈꯨꯗꯝ ꯑꯐꯕ ꯑꯃ ꯄꯤꯔꯦ ꯍꯥꯏꯔꯤꯕ ꯈꯨꯗꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯅ ꯚꯔꯁ 21ꯗ ꯏꯔꯤ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀ꯭ꯔꯣꯁ ꯆꯠꯆꯕꯤꯈꯤ ꯃꯥꯅ ꯃꯦꯟꯖꯔꯗꯒꯤꯅ ꯀꯥꯜꯕꯔꯤ ꯐꯥꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕ ꯅꯪꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯅꯪꯕ ꯄꯥꯞ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗ ꯄꯥꯞ ꯇꯧꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯊꯦꯝꯕ ꯂꯥꯛꯄ ꯃꯌꯥꯝꯗꯣ ꯃꯍꯥꯛ ꯃꯥꯌꯣꯛꯅꯗꯨꯅ ꯑꯋꯥꯕ ꯅꯪꯈꯤ ꯑꯗꯨꯒꯨꯝꯅ ꯈꯨꯗꯝ ꯑꯃ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯇꯥꯔꯦ ꯃꯍꯥꯛꯅ ꯆꯠꯄꯒꯨꯝꯅ ꯆꯠꯄ ꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯄꯥꯞ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯋꯥ ꯅꯪꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅ ꯃꯁꯤꯅ ꯅꯝꯕꯔ 1 ꯃꯊꯪꯗ ꯅꯝꯕꯔ 2ꯗꯀꯣ 22ꯗ who did not sin ꯃꯥꯅ ꯄꯨꯟꯁꯤꯗ ꯄꯥꯞ ꯁꯨꯡꯇꯧ ꯇꯧꯗꯦ neither was guile found in his mouth ꯃꯥꯒꯤ ꯃꯇꯨꯡꯗꯀꯣ ꯑꯔꯥꯟꯕ ꯀꯔꯤꯝꯇ ꯐꯪꯗꯦ ꯍꯥꯏꯕꯅꯤ ꯖꯦꯝꯁ 2ꯗ ꯅꯈꯣꯏꯅ ꯄꯥꯕ ꯇꯥꯔꯒꯗꯤ ꯈꯪꯅꯤ ꯆꯤꯟꯅ ꯄꯥꯞ ꯇꯧꯗ꯭ꯔꯤꯕ ꯃꯤ ꯑꯗꯣ ꯑꯐꯕ ꯃꯄꯨꯡ ꯐꯥꯕ ꯃꯤ ꯀꯧꯋꯦ ꯑꯩꯈꯣꯏꯅ ꯆꯤꯟꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯍꯥꯛ ꯑꯗꯣ ꯃꯄꯨꯡ ꯐꯥꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯆꯤꯟꯅ ꯉꯥꯡꯊꯣꯛꯄꯅꯦꯕ ꯃꯁꯤꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯍꯟꯖꯩ ꯄꯥꯞ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟꯁꯨ ꯌꯦꯡꯉꯛꯀꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯄꯥꯞ ꯇꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯄꯥꯞ ꯇꯧꯗꯕ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨ ꯚꯔꯁ 23ꯗ ꯃꯉꯣꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯤꯅ ꯆꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯗꯦ ꯃꯍꯥꯛꯅ ꯑꯋꯥꯕ ꯈꯥꯡꯕ ꯃꯇꯝꯗ ꯃꯤꯉꯣꯟꯗꯀꯣ ꯊ꯭ꯔꯤꯇꯟ ꯇꯧꯗꯦ ꯙꯝꯀꯥ ꯇꯧꯗꯦ ꯃꯍꯥꯛ ꯃꯁꯥꯃꯛ ꯏꯁꯣꯔꯗꯀꯣ ꯆꯠꯂꯤ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯈ꯭ꯔꯤꯁꯇꯒꯤ ꯄꯨꯟꯁꯤꯗꯤ ꯃꯤꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯂꯩꯇ ꯂꯥꯏꯔ ꯀꯌꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤꯅ ꯑꯣꯏ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯑꯃꯨꯛ ꯌꯥꯏ 1 John 3ꯒꯤ 6ꯒ 24ꯗ ꯑꯃꯨꯛ ꯄꯥꯁꯤꯀꯣ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯍꯥꯏꯕꯁꯦ whosoever abideth in him ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯉꯣꯟꯗ ꯂꯩꯕ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯅ sin not ꯄꯥꯞ ꯇꯧꯗꯦ ꯁꯤꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯒꯦ ꯃꯍꯩ ꯌꯥꯝ ꯌꯥꯟꯒꯦ ꯍꯥꯏꯇꯥꯔꯗꯤ ꯄꯥꯞ ꯇꯧꯗꯕ ꯇꯥꯏ whosoever sinned had not seen him neither known him पाप तौरीबा महाक अदुना महाकपुसु उदे महाकपुसु खंगदे हाइबनि सिनाउसा अदु इतादि एखोइना ख्रिस्टदा लैबा मीना पाप तौदेने एखोइना ख्रिस्टदा लैगे हाइतादि एखोइना कैदौ बताय एखोइना पाप तौदा बताय हाइबसिने एखोइना ममांदो सेंगिरा ख्रिस्टदा लैगे ताइदि ख्रिस्टना सपगुमना सकदमनि ख्रिस्टदा लैगे ताइदि मागी सा माकी सदोंग अमसु मागी ईदो एखोइना सागदमनि ख्रिस्टदा लैगे ताइदि एखोइना इशोगी याथंगसिंग अदु गाकदमनि आना एखोइना ममांदो सुनाइना क्रे मसिदा जो येंगजे पाप हाइबसे कैनो 4 John 3 की 4 दा सुना है When jathang thugaiba khudimangna pap tawe hai maramdi sin is the transgression of the pap haibse when jathang thugaibani when jathang adi karamba jathang no sida haibse koina ceremonial law tora aikoina hojik balik tawgidara aikoina asengba festival nga kedara masi pabla masi pam nate pap haibse keno 10 commandment Exodus 20 gi aikoina 2 dagi na 17 1 to 17 da phangiba 10 commandment je masi ama thugaiba ado pap kawe snausen aduna aikoina Christada leiगे हाई तारगदी अदुंब मी अदुना इशोगी वाइन जाथंग अदो तरा असिगी मनुंग अमतंग थुगाइबा तारगसु कैदोबा महाक पाप तौरे अदुना पाप तौरबा मी अदुना ख्रिस्टदा लैथे हाबसिने अदुगुंबा पाप तौरगदी ख्रिस्टना जु मंगोंदा लैबिररोय हाबसिने 324 दंग हाय he that keepeth his commandment dwelleth in him इशोगी याथंग सिंग अदो ngangliba महाक अदुना मंगोंदा लै हाबने and he in him अदुगा इशोरदुना मंगोंदा सु लैबि हाबने hereby we know that and that he abided in us by the Spirit which he had given us. Mana ikoi the people thawai gi mapana ishona ikoi the lay havni. Thawai sang mana ikoi the lay bige thawai gi mapana ishona ikoi the lay bige hai tarakdi machine have se kaino ishogi yathang ha si havni. Then commandment ngak pa have se yamna maru oi aina have na te question now sang masi Bible na have ni ikoi na have se kamai ngak tra have se मधु लाखनी मधु इशोगी थौजानी मपान गाखदबने ऐगी मपान गाखदब नते ऐ इसाय खोई इसागी पांगन गाखदब नते मसी गाखप दरकार लै हैबजे मसिना हैबने 1 John अमुक 3 की 24 दा he that keepeth his सिरा 3 की एकोइना 24 एकोइना पाखरे अमु यंगसे 1 John 4 की 12 ता अमु एकोइना पासे 12 दा
No man had seen God at any time. Matam amatada kanamtan ishobu khidri. If we love one another, God dwelleth in us. Aikoi amaga nungsinaba taradi ishona aikoi de lay. His love is perfected in us. Makin nungsibada aikoi de mapung pai. Masida condition amjupiri. Aikoi ne ishoda layye. Haida ishona aikoi de layye hai tadi aikoi marakta amaga nungsinaba tai. Hai bisineba. Yamaroi ko nungsinaba hai bise. Basin 16 damung ko. We have known and believe the love that God had to us. Ishona ikoida utpiba nungsibado ikoina khangkhre ikoina thajakhre. God is love. Ishora di nungsibani. He that dwelleth in love dwelleth in God. Nungsibada leidiba mahagatuna ishorda lei hamni. Nungsiba haibdi ikoina nungsiba leiragadi ikoina ishorda leire ishona mongonda leiragani. Aduna ngasagi haidiba mayam the samane sinausa ikoina nungsiba haibse maruoi. Nungsibasina ikoida lei taragadi kaidoba ikoida nungsiba lei taradi aikoina ishoda leire ishona so ikoida lei nungsiba haibse karino haibse aikoina mu yengse. What is love? Bible na num explain tokjara 1 John 5:3 that this is the love of God that we keep his commandment. His commandments are not grievous. Go masina haibni. This is the love of God. Aikoina ishogi yathang singak pa 10 commandment Exodus the paliber 20 the paliber 10 commandment ngak pa haibse ishobu nungsibani haibni. Aduna haidiba yathang ishobu nungsiba haidiba yathang chingase koina ngak taragadi ekoina ishogi nungsibada lay ishona ikoida lay habje yam maki yathang chingase not grievous at the heart ekoina inbangam loidaba ekoina ngak pangam loidaba do madu natte haina zona haidi Prabhu Jesu Christ ga kwaidigi nungsiba kwaidigi nanana remba zone haidiba disciple asina masina maki nungsiba habse ki definition do masida piri aduga 21 da mu yengthi. He that had my commandment and keepeth them. Aigi yathang sing ado leidiba makoi illiba sing ado ngaliba sing ado. He it is that love me. Haidiba mahagatuna aibu nungsi havni. John 14:21 ko. He that loveth me shall be loved of my Father. Aibu nungsiriba mahagatuna ipana nungsigani. I will love him. Aina smabu nungsigani will manifest myself to him. Ai samuk to monda phongdokini. Prabhu Jesu Christ na aikoi ki punsida aikoi ki wangang sanganda phongdok ke haiba taragadi aikoi na mahaki yathang sing ase aikoi na ngak laga aikoi na illaga chatkadamne mahaki yathang aibje aikoi na khangadabje aikoi na 10 commandment ko isnau sing aikoi na Matthew 22 ki 37 daina 40 da 10 commandment da sambap tai ahan ba yathang mari gi mari shuba adudi kaino aikoi na ishobo aikoi gi isamakumna aikoi na ishorje aikoi gi thamoi punamana aikoi gi thawai punamana aikoi gi punung punam koloine na nungsigadabni aikoi na ishobu nungsidagadi ahan bagi yathang mari aduna koina asengba ipa ishor Prabhu Jesu Christ bu khuramgani lai murti la loi ni ishorgi ming aremada paloi ishorgi pathaba numit tare ni shiba numit ase koina sengna ngakani koina nomaijing numit asida nga oi maramdi nomaijing numit ase ishona borpi bu numit nate ishona nga o haiba numit nate haibse masida pali aduga nangna nangki jumlon kairona mungpunda samakumna nungshu habni aikoina khoi yon jumlon kairona bu isamakumna nungsiba taradi aroibiki yathang taru habdi imai pan haiba inba mi hatkanu ada mitu lanaganu mi gi maran mathung kalakanu adagi mi gi por huran ganu oidaba nganganu haiba yathang sing ase aikoina inganeba madu inba matamda aikoigi jumlon habse aikoi isamakumna nungsiba kawe aikoini yengse adudi aikoina aroibada chalaji Romans 10 nungsiba habse ken Romans 13 gi 8 to 10 de haiko mi amata aita mi amata da laman tonganu adu nungsib amaga nungsiba natana laman tonganu he that loved another had fulfilled the law na koi amaga atopa bu nungsiba mahatuna isogi wain jathanga do mapung phare haibani wain jathanga di karamba last 6 commandment do mapung phare verse 9 da haide bo wain jathanga do karino haibda sida takpiri for this nang mitu lanaganu mi hat kanu mi gi mapo hurang ganu oidaba ngang ganu mi gi maran mathum kalak kanu haibani aduga atopa commandment sing ama lairamba taragadi masi isam samna hai thou shalt love thy neighbor as thyself nangna nangi kerolena kerole kabu na samakumna nungsigadabani haiba asida subsale haina Prabhu Jesu Christana tai aduna sinau sang aduna ikoina yathang tana hadaga lo hadaga mina karigi dama ikoina phattaba khale lo haibse kaishunate nungsiba haibane God is love isho nungsibane ikoina nungsiba lairagadi ikoina lo je ngak pangame nungsiba laitragadi ikoina lo ngak pangamde haibse ikoina kaw chu ten da haibse love walk no ill to his neighbor nungsiba isna migi
jumlon keru na basin da phatta ba karish tawde mabung na na ba karish tawde therefore love is the fulfilling of the law nung si ba habsna ishor gi wain ja thangbu mapung phali kari gi damak tano christian sin hojin khoina nung sibal lai aikoina ishor gi long apung apung mo ha si kari gi no aikoina ishor nung si da ba gi ne aikoina aikoi gi keru le ko isnaw sin ge nung si da ba gi ne ba adui tadi aikoina long apung mo ha di aikoina nung siba lai ba ngamo ha aikoina nung siba ngamdra ga di aikoida nung siba lai tra ga di aikoi sarga saloi nangna phana prabhu jesu christ bu kanbi mapune na thajar ga ju 1 Corinthians 13 da palibje aikoi hakchang pum mai thado ke haina thado akoi katho ga su aikoina nung siba se lai tra de akoi karisu kana de aduna ichnaw sa masida bible na hairipse karino habje aikoina yengmina se aikoina christa da laiba christa na aikoi da laiba haibigi arthadi ishogi wanja thangching ase aikoina ngapa matamda aikoina christa da lai bible na haiba makai ahobadaina mehauron degina aikoina revelation phongdok piba phawbase masigi wahising ase aikoina illaba matamda aikoina ishoda laire christana aikoida laire adugma mi aduna mahi yam yangani Galatians 5 ki 20 to 23 da hariba thawai assembly mahi sing ado aikoina yangani adoi tadi aikoina adugumba yanba mi ordi luanga pagi darka laite habse hoi tasengna di aikoina khoi isai thandagi pangana nungsi vibes leiba ngamoy adubu ngamdabaduna maram muder ishona grace bibibni hoi aikoina lo inba ngamdabagi grace bibira grace bibira gadi aikoina lo ilaroi haina kana misna hai that is completely wrong aran bani aikoina lo ngap ngamdabaduna maram oiduna aikoina grace bibire grace adugi mapana aikoina ishobu nungsenba ngame aikoi karo lekai bu nungsiban ngame aikoina ishogi lo singa singa habse aikoina masi kawgumsi isnausa matang khuding da aikoina christian oi bai se masini hairiba aina huji pagra bible dagi chamcham singa se aikoina indaba taragadi aikoina kari su kana banate aduna aroi badai second John gi 9 dasne whosoever transgress and abideth on in the doctrine of Christ and not God kana kumbana ishogi wen jathanga se thugairaba aduga christa gi doctrine christana takpi tambibagi doctrine aduda laitraba mahagna ishobu laite he that abideth in the doctrine of Christ he had both the father and son aikoina christana takpi tambibagi matungna khoi chalagadi ipa amasung masagi macha adu punna laire han christa gi takpi tambiba habse masini aikoina christa gi takpi tambiba habse christana lakse ishogi wen jathang thugaina ba lakpanate thunganngai gi damuk lakpani han Matthew 5 ki 17 18 19 da aikoida phajana pilebani aduna haide base yathang bu aikoina thausadana yakthana sidi cross ta pura sakre prabhu jesu christ na sibada loigra hena takpi tambiriba seran turan tawiriba ishona aikoida grace bibire aduna aikoi longa padar kha laitre ishogi grace na punamak kanbiragani haibase masida aran bani maramdi hujik pai huji hairiba yathang sing asana pap tawdaba mising aduna ishoda lay pap tawdaba haibdi wain yathang ngak pai bani wain yathang ngak mising aduna ishobu nungsi aduna nungsiba laiba matamda puna masi oi haibasni aduna tabiriba mayamda ishona popibo isnu masigi asumbaje aikoina mepung khudimukta aikoina sandoga aikoina bhap taminaba darkar ai haibase aina mayamda hajari masigi asumde mepung khudimukta share tawbiu nakoina aigi sermon asida nakoina lale hena nakoina piba ngamaba ai isama resign tawjege aidana nakoina haiba asumba dugi matungna ai chamningai lai kana mamimna akoina bible gi asengbodo akoina takpiragadi matugi matungna akoina sakani habse aigi thajabani adugi matungna chulai na khoju bible na haibagi matungna chapiu habse masini tabiriba khudingda ishona popi boishnu khoi prarthana tawse sagada lebe paisham thagachare akoina ujinai nakraba aikoina christa da laiba christana aikoida laiba mising aduna pap tawde hairiba mising aduna ishorgi wain jathang sing asingai hairiba mising asuna thawai asembigi maising pale hairiba mising asida ishorgi wain jathang ado adu darka laite maramdi makoina wain jathang sing asingak lay aduna aikoina nungsibase lairagadi punama aikoina christa da lay christana aikoida lay habse aikoina khangjaba asigdamu takachare sinao kaya marumbu aranba takpi tambiba kya namara moidana nam thak tawbikhrabu mayamase paishor nahang nungsibiduna amuk tangdi achumba se taraga mikap thoktuna nahke achumba duda halakpa ngamanbiu prabhu jesu gi minda kramjari amen.